ꯅꯤꯡꯂꯣꯟꯗ ꯂꯩꯕ ꯖꯨꯡꯒꯅ ꯂꯩꯁꯦ ꯑꯩꯈꯣꯏ ꯃꯥꯡꯒꯣꯟꯗ ꯕꯟꯗ꯭ꯔꯥ ꯆꯥꯅꯔꯤ ꯑꯁꯤꯒꯤ ꯆꯣꯀ꯭ꯂꯦꯠ ꯐ꯭ꯂꯦꯚꯔꯅꯦꯕ ꯁꯤꯁꯦ ꯑꯗꯣ ꯆꯣꯀ꯭ꯂꯦꯠ ꯉꯥꯛꯇꯅꯤ ꯍꯥꯏꯇꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯃꯟ ꯆꯣꯀ꯭ꯂꯦꯠꯇꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯈꯣꯏ ꯔꯦꯕꯤꯠ ꯑꯅꯤꯁꯦ ꯉꯁꯥꯏꯗꯩ ꯊꯥꯗꯣꯔꯛꯏꯅꯦꯕ ꯑꯩꯕꯨꯗꯤ ꯃꯃꯥꯡꯒꯣꯟ ꯋꯥꯏ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯅ ꯈꯟꯅ ꯃꯕꯥꯏꯅ ꯄꯨꯟꯁꯤꯟꯕꯤꯔꯤꯕ ꯉꯥꯏꯍꯥꯛꯅꯦ ꯈꯥꯖꯤꯜꯂ ꯊꯝꯕꯤꯔꯤꯕ ꯈꯣꯠꯂꯤ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯅ ꯃꯄꯥꯟ ꯊꯣꯛꯑꯒ ꯀꯣꯏꯆꯠ ꯆꯠꯅ ꯁꯥꯟꯅꯕꯗꯣ ꯃꯣꯏ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯩꯈꯣꯏꯗꯤ ꯅꯨꯡꯗꯥꯡꯁꯦ ꯁꯤꯒꯩꯁꯤꯒ ꯊꯝꯃꯤꯅ ꯃꯦꯇ꯭ꯔꯦꯁꯁꯦ ꯁ꯭ꯋꯥꯏꯁꯤꯒ ꯌꯨꯡꯁꯜꯂꯒ ꯑꯗꯨꯝ ꯊꯝꯃꯦꯕ ꯑꯗꯨꯒꯅꯦ ꯃꯌꯥꯝ ꯑꯁꯤꯒꯤꯁꯦ ꯑꯃꯨꯛ ꯉꯔꯥꯡꯗꯒꯤꯗꯤ ꯔꯦꯕꯤꯠꯁꯦ ꯈꯔ ꯊꯥꯗꯣꯛꯑꯦꯕꯅꯦ ꯅꯨꯡꯁꯥ ꯀꯟꯅ ꯁꯥꯒꯠꯂꯛꯄꯗꯣ ꯃꯣꯏꯗꯤ ꯃꯇꯨ ꯌꯥꯝꯅ ꯍꯧꯕꯅꯤꯅ ꯑꯣꯂꯥꯡ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯒꯅꯦ ꯔꯦꯕꯤꯠꯁꯦ ꯊꯥꯗꯣꯛꯄꯅꯦꯕ ꯑꯩꯅꯅꯦ ꯑꯁꯤꯁꯦ ꯃꯌꯨꯡ ꯍꯥꯟꯖꯜꯂꯝꯃꯤꯕ ꯌꯦꯡꯉꯨ ꯍꯥꯏꯗꯤ ꯑꯁꯤꯒꯤꯁꯦ ꯃꯈꯥ ꯊꯪꯕꯅꯦꯕ ꯋꯥꯏ ꯁꯤꯜꯂꯛꯄꯗ ꯁꯨꯝꯖꯤ ꯃꯇꯣꯟꯗ ꯏꯁꯤꯡ ꯆꯣꯠꯂꯥꯏꯅ ꯌꯦꯡꯉꯨꯕꯗꯅꯦ ꯏꯁꯥꯁꯦ ꯆꯣꯠꯅ ꯂꯩꯔꯝꯃꯤꯕ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯤꯁꯦ ꯑꯗꯨꯝ ꯁꯤꯗꯒꯤ ꯑꯗꯨꯝ ꯀꯥꯏꯗꯩꯅꯣ ꯑꯩ ꯑꯗꯨꯝ ꯄꯥꯏꯔꯦꯀꯣ ꯔꯦꯕꯤꯠ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯑꯩꯁꯨ ꯌꯥꯝ ꯍꯪꯒꯣꯏꯕ ꯈꯣꯠꯄ ꯇꯧꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯣꯏꯒꯤ ꯅꯨꯡꯗꯥꯡ ꯇꯨꯝꯃꯕ ꯐꯤ ꯇꯨꯝꯅꯦ ꯅꯨꯡꯗꯥꯡ ꯇꯨꯝꯕꯗ ꯃꯣꯏꯒꯤ ꯊꯥꯔꯝꯕ ꯐꯤꯗꯣ ꯅꯣꯡꯉꯥꯜꯂꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯅꯤꯡꯊꯥ ꯁꯨꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯣꯏ ꯁꯨꯕꯅꯤꯅꯅꯦ ꯀꯩꯁꯨ ꯑꯗꯨꯝ ꯌꯥꯝ ꯍꯪꯒꯣꯏꯕ ꯂꯩꯇ꯭ꯔꯦ ꯈꯨꯠ ꯁꯥ ꯁꯦꯡꯅ ꯍꯥꯝꯗꯣꯛꯄꯤꯔ ꯂꯣꯏꯔꯦꯅ ꯁ꯭ꯋꯥꯏꯐꯥꯎ ꯆꯣꯠꯂꯤꯕ ꯁꯤ ꯃꯁꯥꯡꯁꯦ ꯆꯣꯠꯂꯤꯕ ꯍꯧꯖꯤꯛꯅꯦ ꯑꯁꯤꯒꯤꯁꯦ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯏꯁꯤꯡꯅ ꯇꯧꯔꯒꯅꯦ ꯁꯔꯞ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯋꯥꯡꯅ ꯊꯥꯡꯒꯠꯂꯒꯅꯦ ꯁꯤ ꯆꯥꯝꯊꯣꯛꯇꯣꯏꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯃꯅꯝ ꯅꯝꯊꯤꯔꯛꯑꯅꯦꯕ ꯑꯩ ꯍꯧꯖꯤꯛ ꯋꯥꯏ ꯁꯤꯜꯂꯝꯃꯤꯅꯤ ꯑꯗꯣ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯗꯨꯝ ꯎꯍꯜꯂꯝꯃꯤꯕꯅꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯀꯥꯎꯈꯤꯅꯦ ꯍꯥꯏꯅ ꯚꯤꯗꯤꯑꯣꯗꯣ ꯂꯧꯕ ꯃꯌꯥꯝ ꯃꯦꯇ꯭ꯔꯦꯁꯁꯦ ꯁꯤ ꯁꯨꯃꯥꯏꯅ ꯁꯨꯔꯦ ꯍꯥꯏꯗꯤ ꯄꯨꯝꯅꯃꯛ ꯁꯨꯛ ꯆꯥꯎꯕꯁꯤꯗꯤ ꯑꯩ ꯀꯃꯥꯏꯅ ꯁꯨꯒꯅꯤ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯅ ꯑꯩꯅ ꯃꯅꯨꯡꯁꯤꯗꯅꯦ ꯁꯔꯞ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒꯤ ꯗꯦꯇꯣꯜꯁꯨ ꯈꯔ ꯍꯥꯞꯆꯜꯂꯦ ꯃꯅꯝ ꯅꯝꯊꯤꯕꯗꯣ ꯐꯅꯕ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯁꯤꯒꯤꯁꯦ ꯑꯗꯨꯝ ꯕ꯭ꯔꯁꯁꯤꯅ ꯇꯧꯔꯒ ꯁꯨꯔꯦ ꯈꯨꯠꯅ ꯁꯨꯕꯗꯨꯁꯨ ꯉꯝꯗꯦꯕ ꯑꯗꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯗꯨꯝ ꯁꯨꯔꯦ ꯑꯗ ꯃꯈꯥꯗ ꯐꯤꯕꯨꯗꯤ ꯊꯝꯃꯤꯅꯤꯀꯣ ꯄꯨꯝꯅꯃꯛ ꯆꯣꯡꯗꯅꯕ ꯍꯥꯏꯅ ꯁꯨꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯈꯦꯀ꯭ꯔꯤꯗꯁꯨ ꯅꯨꯡꯁꯥ ꯄꯥꯜꯂꯦꯕ ꯁꯤꯗ ꯑꯗꯨꯝ ꯊꯝꯃꯒ ꯊꯝꯒꯦ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯃꯄꯥꯗꯤ ꯗꯥꯛꯇꯔꯗ ꯆꯠꯈꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄꯨꯔꯒ ꯗꯥꯛꯇꯔꯗ ꯆꯠꯈꯤ ꯑꯗ ꯍꯣꯔꯦꯟ ꯃꯄꯥ ꯂꯥꯛꯑꯒ ꯌꯦꯡꯒꯦ ꯃꯥꯅ ꯃꯊꯛꯇ ꯊꯥꯡꯒꯠꯄꯤꯔꯒꯗꯤ ꯊꯥꯡꯒꯠꯂꯦꯀꯣ ꯃꯌꯥꯝ ꯃꯦꯇ꯭ꯔꯦꯁꯁꯦ ꯁꯨꯕ ꯃꯇꯝꯗ ꯑꯩꯅ ꯃꯈꯥꯗ ꯑꯁꯤ ꯑꯩ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯐꯤꯁꯦ ꯑꯁꯤꯁꯦ ꯄꯥꯛꯅ ꯁꯟꯗꯣꯛꯑꯒ ꯊꯝꯕꯅꯤ ꯑꯗꯨꯝ ꯑꯇꯩ ꯑꯇꯣꯞꯄꯗ ꯆꯣꯡꯗꯅꯕ ꯍꯥꯏꯅꯅꯦ ꯑꯗ ꯍꯧꯖꯤꯛ ꯑꯩꯅ ꯑꯃꯨꯛ ꯐꯦꯟ ꯊꯥꯔꯤ ꯌꯥꯡꯅ ꯀꯪꯅꯕ ꯍꯥꯏꯅ ꯑꯗꯒꯤ ꯃꯌꯥꯝ ꯑꯩꯒꯤ ꯅꯤꯡꯂꯣꯟꯗ ꯂꯩꯔꯤꯕ ꯖꯨꯡꯒꯅ ꯂꯩꯁꯦ ꯑꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯤꯟ ꯍꯨꯝꯗꯣꯛꯄꯗꯣ ꯑꯗꯨꯏꯗꯣ ꯁꯦꯝꯕꯒꯤ ꯄꯣꯠ ꯆꯩ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯗꯨꯅꯦꯕ ꯃꯄꯨꯅ ꯊꯝꯃꯝꯕꯅꯤ ꯑꯗꯨꯝ ꯑꯩꯒꯤꯁꯦ ꯑꯗꯨꯝ ꯊꯝꯃꯦꯕ ꯑꯗꯣ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯋꯥꯏꯗꯤ ꯆꯤꯜꯂꯤꯕꯅꯤ ꯔꯨꯝꯁꯦ ꯄꯤꯛꯄꯅꯤꯅꯅꯦ ꯑꯁꯤꯒꯤꯁꯦ ꯑꯗꯨꯝ ꯈꯔ ꯖꯥꯡꯅ ꯂꯣꯏꯗꯅ ꯄꯨꯈ꯭ꯔꯒꯗꯤ ꯋꯥꯏ ꯁꯪꯒꯗꯕ ꯑꯗꯒꯤ ꯃꯌꯥꯝ ꯔꯦꯕꯤꯠꯀꯤ ꯃꯅꯥꯛꯇ ꯂꯩꯁꯤꯅ ꯔꯦꯕꯤꯠꯀꯤ ꯀꯨꯞꯁꯜꯂꯒ ꯊꯝꯃꯤꯅꯦꯕ ꯑꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯔꯦꯕꯤꯠꯀꯤ ꯌꯨꯝ ꯁꯥꯔꯤꯑꯕ ꯑꯗꯨꯒꯤꯗꯣ ꯂꯣꯏꯔꯀꯥꯟꯗ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯔꯛꯀꯦ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯋꯥꯏ ꯇꯩꯔꯤꯁꯤꯅ ꯃꯣꯏꯅ ꯅꯍꯥꯟ ꯕꯖꯥꯔꯗꯒꯤ ꯂꯩꯔꯛꯄ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯦꯅꯥꯏꯜꯗꯣ ꯃꯦꯗꯤꯀꯣꯁ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦꯕ ꯑꯗꯨꯏꯗꯣ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨꯒꯤꯗோ ꯗꯦꯇꯣꯜꯒꯤ ꯗꯤꯕꯥꯁꯤꯒꯅꯦ ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯒ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯐꯦꯅꯥꯏꯜꯗꯣ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯒꯅꯦ ꯑꯗꯒꯤ ꯗꯤꯕꯥ ꯃꯈꯨꯝꯗ ꯈꯔ ꯍꯨꯠꯇꯣꯛꯑꯒ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯋꯥꯏ ꯇꯩꯌꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯃꯌꯥꯝ ꯉꯁꯤ ꯊꯕꯛ ꯁꯨꯕ ꯂꯥꯛꯑꯦ ꯑꯗꯨꯒ ꯉꯔꯥꯡ ꯑꯩꯅ ꯀꯣꯀꯣ ꯀꯣꯂꯥꯒ ꯁ꯭ꯄ꯭ꯔꯥꯏꯠꯀ ꯕꯣꯇꯜ ꯑꯅꯤꯒ ꯂꯩꯔꯛꯄꯗꯣ ꯑꯗꯨꯒ ꯏꯁꯤꯡ ꯄꯤꯕꯤꯔ ꯉꯁꯤ ꯃꯊꯥ ꯆꯥꯈ꯭ꯔꯦ ꯄꯥꯄꯣ ꯅꯣꯏꯗ ꯅꯍꯥꯟ ꯄꯤꯒꯦ ꯕꯣꯇꯜ ꯑꯆꯧꯕꯗꯨꯗꯤ ꯅꯥ ꯗꯦꯈꯦꯅ ꯁꯤꯃꯦꯟ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯁꯦ ꯁꯤꯃꯦꯟ ꯕꯣꯁꯇꯥ ꯀꯌꯥ ꯊꯝꯃꯝꯃꯤꯕ ꯑꯗꯩꯗꯤ ꯀꯌꯥ ꯈꯛ ꯂꯩꯔꯝꯃꯤꯕ ꯍꯧꯖꯤꯛ ꯑꯐꯕ ꯁꯤꯃꯦꯟꯅꯦꯕ ꯑꯩ ꯎꯗꯤ ꯎꯗꯦꯅꯦ ꯀꯅꯥꯝꯅ ꯂꯧꯕ ꯑꯗ ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯃꯨꯛ ꯗꯣꯡ ꯗꯣꯡꯁꯦ ꯇꯧꯗꯣꯔꯦ ꯑꯗꯨꯒ ꯉꯁꯤꯗꯒꯤꯗꯤ ꯂꯣꯏꯗꯤ ꯂꯣꯏꯔꯗ꯭ꯔꯥ ꯍꯥꯏꯅꯗꯤ ꯈꯜꯂꯤ ꯅꯨꯄꯥꯁꯤꯒꯤ ꯃꯩꯇꯩ ꯅꯨꯄꯥ ꯑꯃꯁꯨ ꯌꯥꯎꯔꯤꯑꯕ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯆꯥꯔꯖ ꯇꯧ ꯍꯥꯏꯅ ꯄꯤꯔꯛꯄ ꯑꯩ ꯏꯁꯤꯡ ꯌꯥꯎꯗꯦꯕ ꯃꯈꯥꯁꯤꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯏꯁꯤꯡꯁꯦ ꯌꯥꯎꯗ꯭ꯔꯦꯕ ꯃꯣꯏ ꯁꯤꯃꯦꯟ ꯇꯧꯗꯣꯏꯁꯦ ꯑꯗꯣ ꯑꯩ ꯍꯥꯟꯅ ꯍꯥꯏꯍꯧꯗꯖꯥꯔꯣꯏꯗꯣꯏꯒꯤ ꯏꯁꯤꯡ ꯌꯥꯎꯗꯦꯅ ꯑꯁꯤꯗꯤ ꯑꯁꯤ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯤꯁꯤꯗꯤ ꯌꯥꯎꯏꯁꯤꯗꯤ ꯍꯣꯔꯦꯟ ꯃꯄꯥ ꯂꯥꯛꯑꯒꯁꯨ ꯏꯔꯨꯊꯣꯛꯀꯅꯤ ꯑꯗꯒꯤ ꯑꯩ ꯍꯧꯖꯤꯛ ꯀꯣꯜꯂꯤꯛꯁꯨ ꯐꯦꯡꯗꯣꯏꯅꯤ ꯁꯤꯗ ꯌꯦꯡꯉꯨ ꯃꯌꯥꯝ ꯀꯣꯜꯂꯤꯛꯁꯨ ꯂꯩꯔꯦꯕ ꯑꯁꯤꯁꯤꯡꯁꯨ ꯐꯦꯡꯗꯣꯏꯅꯤ ꯑꯗꯨꯅ ꯃꯣꯏꯗ ꯍꯥꯏꯍꯧꯗꯕ ꯌꯥꯗꯦ ꯍꯥꯟꯅꯅꯦ ꯆꯥꯝꯕ ꯁꯤꯐꯧ ꯆꯥꯝꯕ ꯌꯥꯔꯣꯏ ꯏꯁꯤꯡꯗꯣ ꯂꯥꯛꯇꯗꯅ ꯇꯧꯔꯤꯅꯦꯕ ꯑꯗꯣ ꯍꯥꯏꯍꯧꯒꯦ ꯃꯣꯏꯗ ꯃꯌꯥꯝ ꯍꯜꯂꯛꯑꯦ ꯑꯩ ꯏꯔꯨꯊꯣꯛꯅꯁꯨ ꯂꯣꯏꯔꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯅꯥꯁꯨ ꯍꯅꯨꯃꯥꯟ ꯃꯟꯗꯤꯔꯗ ꯆꯠꯂꯨꯅꯤ ꯌꯦꯡꯒꯦ ꯁꯤꯟꯗꯨꯔꯗꯣ ꯌꯦꯡꯒꯦ ꯃꯆꯥ ꯌꯦꯡꯒꯦ ꯎꯗꯦ ꯐꯖꯅ ꯌꯦꯡꯒꯦ ꯃꯥꯒꯤ ꯄꯦꯟꯁꯤꯜ ꯕꯣꯛꯁ ꯑꯃ ꯂꯩꯔꯦ ꯀꯩꯒꯤ ꯄꯦꯟꯁꯤꯜ ꯕꯣꯛꯁ ꯂꯩꯔꯦ ꯅꯨꯄꯤꯗꯣ ꯀꯞꯄꯣꯏꯗ꯭ꯔꯣ ꯁꯤ ꯂꯩꯔꯛꯏꯁꯦ ꯑꯉꯥꯡꯒꯤ ꯗ꯭ꯔꯦꯁ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯅꯍꯥꯇꯥꯗꯩ ꯂꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯣ
ꯑꯗꯣ ꯅꯍꯥꯇꯥꯗꯩꯗꯨ ꯑꯣꯂꯥꯡꯉꯕ ꯀꯩꯅꯣ ꯃꯥ ꯏꯁꯤꯡ ꯑꯌꯤꯡꯕ ꯊꯛꯏꯕ ꯐ꯭ꯔꯤꯖ ꯂꯧꯁꯦ ꯍꯥꯏꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯩ ꯐ꯭ꯔꯤꯖ ꯑꯃ ꯂꯧꯗ꯭ꯔꯣꯕꯅꯤ ꯃꯌꯥꯝ ꯃꯥ ꯏꯁꯤꯡ ꯑꯌꯤꯡꯕ ꯂꯩꯔꯒ ꯊꯛꯏꯕ ꯑꯗꯣ ꯑꯁꯤꯒꯤꯁꯦ ꯗ꯭ꯔꯦꯁꯁꯦ ꯑꯩ ꯍꯧꯖꯤꯛ ꯂꯥꯏ ꯄꯨꯖꯥ ꯇꯧꯈꯤꯒꯦꯕ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯎꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯂꯥꯏꯒꯤ ꯀꯩꯅꯣ ꯊꯥꯜꯂꯤꯁꯦ ꯑꯁꯤꯒꯤꯁꯤꯅꯦꯕ ꯑꯂꯩꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯅꯅꯦ ꯄ꯭ꯂꯦꯠ ꯃꯈꯥꯗ ꯊꯥꯟꯗꯔꯦ ꯄ꯭ꯂꯦꯠꯇꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯏꯁꯤꯡ ꯂꯩꯇꯕ ꯂꯥꯏꯒꯤ ꯀꯣꯜꯂꯤꯛ ꯆꯥꯝꯕꯒꯤ ꯑꯁꯦꯡꯕ ꯏꯁꯤꯡꯗꯣ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦꯕ ꯑꯗꯨꯅ ꯄ꯭ꯂꯦꯠꯁꯦ ꯊꯥꯗꯔꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯙꯨꯞ ꯊꯥꯎꯃꯩꯁꯦ ꯊꯥꯔꯦ ꯑꯗꯣ ꯏꯁꯤꯡꯕꯨꯗꯤ ꯁꯤꯗ ꯂꯩ ꯑꯗꯨꯒ ꯑꯩꯅ ꯂꯥꯏꯒꯤ ꯇꯣꯉꯥꯟꯅ ꯁꯤꯗꯤ ꯂꯥꯏ ꯙꯨꯞ ꯊꯥꯕꯒꯤ ꯏꯁꯤꯡꯅꯤ ꯑꯁꯤꯒꯤꯁꯤꯗꯤ ꯁꯣꯛꯇꯔꯦ ꯑꯗꯣ ꯀꯣꯜꯂꯤꯛ ꯐꯦꯡꯕ ꯏꯁꯤꯡꯗꯣ ꯂꯩꯍꯧꯗꯕꯗꯒꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯥꯜꯂꯦ ꯀꯩꯁꯨꯝꯗꯤ ꯀꯥꯏꯗꯦꯗ ꯄꯨꯡ 12:30 ꯇꯥꯔꯦ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯌꯥꯝ ꯂꯥꯏ ꯙꯨꯞ ꯊꯥꯅ ꯂꯣꯏꯔꯦ ꯐꯤꯔꯣꯟ ꯍꯣꯡꯗꯣꯛꯑꯒ ꯆꯥꯛ ꯊꯣꯡꯉꯅꯤ ꯑꯍꯥꯟꯕꯗꯅꯦ ꯑꯩ ꯗ꯭ꯔꯦꯁꯇꯣ ꯎꯠꯂꯝꯒꯦ ꯑꯗꯨ ꯃꯊꯪꯗ ꯆꯥꯛ ꯊꯣꯡꯉꯨꯔꯒꯦ ꯍꯩꯖꯥꯛꯄꯨꯗꯤ ꯀꯥꯝꯃꯨꯔꯦ ꯌꯥꯝ ꯃꯊꯛꯇ ꯒ꯭ꯔꯥꯎꯟ 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 ꯂꯥꯎꯕ ꯍꯧꯒꯠꯂꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯅꯅꯥꯒ ꯃꯄꯥꯒ ꯍꯧꯖꯤꯛ ꯍꯜꯂꯛꯏꯁꯦ ꯑꯁꯤ ꯄꯤꯊꯛꯅꯕꯒꯤ ꯑꯣ ꯃꯥꯏ ꯗꯤꯌꯔ ꯁꯦ ꯑꯩ ꯉꯁꯥꯏ ꯊꯨꯒꯥꯏꯈ꯭ꯔꯦ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯇꯣꯛꯈ꯭ꯔꯦ ꯑꯩꯅ ꯊꯝꯒꯅꯤꯅ ꯁꯤꯒꯤ ꯃꯤꯛꯁꯁꯦ ꯃꯄꯥꯅ ꯍꯧꯖꯤꯛ ꯄꯨꯊꯣꯔꯛꯄ ꯃꯆꯥꯅꯨꯄꯤ ꯂꯥꯛꯑꯒ ꯊꯛꯁꯤ ꯍꯥꯏ ꯑꯅꯧꯕ ꯕꯣꯛꯁ ꯎꯔꯦꯅꯦ ꯑꯁꯤꯅ ꯁ꯭ꯀꯨꯜꯗꯩ ꯐꯪꯉꯛꯄꯅꯦ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯒꯤꯐꯀꯤ ꯄ꯭ꯔꯥꯏꯁ ꯄ꯭ꯔꯥꯏꯁꯄꯨ ꯍꯥꯏꯕ ꯍꯩꯇꯦ ꯐꯥꯔꯁ ꯒꯤꯐꯅꯤꯅꯦ ꯑꯩꯒꯤꯁꯦ ꯐꯥꯔꯁ ꯒꯤꯐ Lumayan ꯆꯣꯡꯉꯦ ꯀꯃꯥꯏꯅ ꯍꯩꯔꯣ ꯍꯥꯏꯕꯗꯨꯒ ꯇꯞꯄꯅꯤ ꯍꯩꯌꯦ ꯁꯨꯃꯥꯏꯅ ꯍꯩꯒꯅꯨ ꯍꯥꯏꯔꯣ ꯈꯤꯇꯪ ꯌꯧꯍꯜꯂꯣ ꯑꯩꯒꯤꯁꯦ ꯑꯖꯥꯝ ꯂꯩ ꯆꯦꯁ ꯅꯅꯥ ꯆꯦꯁ ꯑꯩꯒ ꯆꯦꯁ ꯅꯅꯥ ꯆꯦꯁ ꯑꯩꯁꯨ ꯊꯛꯑꯒꯦꯀꯣ ꯊꯛꯄ ꯍꯧꯔꯒꯦ ꯅꯟꯅꯣ ꯑꯩꯈꯣꯏ ꯅꯅꯥꯏ ꯃꯃꯥꯡꯁꯦ ꯌꯦꯡꯉꯨꯅꯦ ꯃꯔꯥꯡ ꯁ꯭ꯋꯥꯏꯗꯒ ꯃꯈꯣꯏ ꯃꯔꯥꯡ ꯋꯥꯕ꯭ꯔꯣ ꯑꯩꯗꯤ ꯋꯥꯗ꯭ꯔꯣ ꯑꯩꯗꯤ ꯋꯥꯗ꯭ꯔꯣ ꯃꯥꯒꯤ ꯃꯤꯊꯨꯞꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯅꯅꯥꯇꯨꯗ ꯐꯕ ꯑꯝꯇ ꯌꯦꯡꯉ ꯃꯤꯊꯨꯞꯁꯦ ꯑꯝꯇ ꯌꯦꯡꯉ ꯆꯦꯁ ꯃꯥꯒꯤ ꯃꯤꯊꯨꯞꯁꯦ ꯀꯌꯥꯝ ꯌꯥꯝ ꯆꯥꯎꯒꯅꯣ ꯀꯌꯥꯝ ꯐꯖꯅ ꯆꯥꯎꯒꯅꯣ ꯅꯨꯄꯥ ꯃꯤꯊꯨꯞꯇꯣ ꯑꯩꯉꯣꯟꯗ ꯄꯤꯊꯣꯔꯛꯑꯣ ꯅꯨꯄꯥ ꯎꯏ ꯑꯩꯉꯣꯟꯗ ꯄꯤꯊꯣꯔꯛꯑꯣ ꯅꯪ ꯃꯤꯊꯨꯞ ꯁ꯭ꯀꯦꯜ ꯍꯣꯏꯅꯦ ꯁ꯭ꯀꯦꯜ ꯀꯩꯅꯣ ꯅꯨꯕ ꯁ꯭ꯀꯦꯜ ꯅꯨꯕ ꯀꯩꯒꯤ ꯁ꯭ꯀꯦꯜꯅꯣꯁꯦ ꯐ꯭ꯔꯤ ꯐꯪꯉꯛꯏꯔꯣ ꯏꯇꯩꯒꯤꯅꯤ ꯇꯧ ꯕꯨꯝꯔꯥꯖꯀ ꯅꯥꯍꯇꯥꯒꯒꯤ ꯈꯦꯠꯅꯕ ꯀꯩꯅꯣ ꯍꯥꯏꯗꯅꯦ ꯕꯨꯝꯔꯥꯖꯀꯤ ꯐꯤꯁꯤꯅ ꯑꯃꯨꯛꯅꯦ ꯗꯥꯗꯥ ꯂꯥꯎꯔꯒ ꯐꯤꯗꯣ ꯌꯥꯝꯅ ꯐꯕ ꯑꯗꯩ ꯅꯥꯍꯇꯥꯒꯤ ꯐꯤꯁꯦ ꯑꯁꯤ ꯅꯥꯍꯇꯥꯗꯩ ꯂꯩꯔꯤꯅꯦꯕ ꯅꯥꯍꯇꯥꯒꯤ ꯐꯤꯁꯤꯅ ꯑꯃꯨꯛꯅꯦ ꯈꯤꯇꯪꯅꯦ ꯀꯇꯟ ꯇꯥꯏꯞꯇ ꯆꯠꯂꯤ ꯈꯪꯕ꯭ꯔꯥ ꯃꯌꯥꯝ ꯑꯁꯤꯒꯤꯁꯦ ꯈꯤꯇꯪ ꯁꯣꯐ ꯑꯣꯏꯔꯒꯅꯦ ꯀꯇꯟ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦꯕ ꯑꯗꯨꯅꯤ ꯄ꯭ꯔꯥꯏꯁꯇꯤ ꯕꯨꯝꯔꯥꯖꯇꯅ ꯍꯦꯟꯅ ꯇꯥꯡꯕꯅꯤ ꯅꯥꯍꯇꯥꯗꯅ ꯈꯔ ꯂꯤꯛꯄꯅꯤ 390 ꯇꯥꯔꯛꯑꯦꯕ ꯑꯁꯤ ꯑꯩꯈꯣꯏ ꯅꯅꯥꯒꯤ ꯐꯨꯔꯤꯅꯤ ꯃꯥꯒꯤ ꯐꯨꯔꯤꯁꯦ ꯀ꯭ꯂꯥꯁ 1ꯗꯒꯤꯅ ꯉꯁꯤ ꯀ꯭ꯂꯥꯁ 3 ꯀꯥꯔꯛꯄꯗꯅꯦ ꯐꯨꯔꯤꯠ ꯑꯃꯒ ꯈꯣꯡꯒ꯭ꯔꯥꯎ ꯑꯃꯈꯛꯇꯒꯅ ꯁꯤꯖꯤꯟꯅꯔꯛꯏꯅꯦꯕ ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯂꯩꯗꯕ ꯌꯥꯗ꯭ꯔꯦ ꯆꯣꯠꯂꯤꯕꯁꯨ ꯌꯥꯒꯅꯤ ꯍꯟꯗꯛ ꯆꯍꯤꯁꯨ ꯑꯗꯨꯝ ꯆꯠꯈꯤꯕꯒꯤꯅꯦꯕ ꯑꯗꯨꯒꯅꯦ ꯆꯍꯤꯗꯣ ꯀꯨꯏꯁꯜꯂꯛꯑꯕꯅꯤ ꯆꯍꯤ 2 ꯁꯤꯖꯤꯟꯅꯔꯛꯑꯕꯅꯤꯅꯅꯦ ꯃꯣꯠꯄꯗꯣ ꯐꯅ ꯁꯨꯔꯒꯁꯨ ꯑꯗꯨꯝ ꯑꯃꯣꯠꯄꯗꯣ ꯑꯗꯨ ꯑꯣꯏꯕ ꯑꯗꯨꯅ ꯉꯁꯤ ꯑꯃ ꯂꯩꯔꯦ ꯁꯤꯈꯛ ꯂꯩꯔꯦ ꯈꯣꯡꯒ꯭ꯔꯥꯎꯁꯦ khitang ꯆꯥꯎꯕ꯭ꯔꯥ ꯈꯪꯗꯦ khitang ꯆꯥꯎꯅꯤꯀꯣ ꯅꯨꯕ ꯆꯥꯎꯕ꯭ꯔꯥ ꯃꯈ꯭ꯋꯥꯡꯗꯤ ꯆꯥꯕ꯭ꯔꯣ ꯆꯥꯅꯤ ꯈꯤꯇꯪ ꯆꯥꯎꯕ ꯕꯦꯜ ꯌꯥꯎꯗꯦꯗ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯈꯤꯇꯪꯗꯤ ꯆꯥꯎꯔꯅꯤ ꯃꯉꯣꯟꯗ ꯑꯗꯣ ꯅꯅꯥ ꯑꯝꯇ ꯌꯦꯡꯒꯦꯅꯦ ꯃꯊꯪ ꯀ꯭ꯂꯥꯁ ꯁꯦꯠ ꯆꯥꯅꯕ ꯅꯅꯥ ꯑꯝꯇ ꯌꯦꯡꯒꯦꯅꯦ ꯈꯣꯡꯒ꯭ꯔꯥꯎ ꯑꯝꯇ ꯌꯦꯡꯒꯦ ꯈꯤꯇꯪꯗꯤ ꯆꯥꯎꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯃꯊꯪ ꯀ꯭ꯂꯥꯁ ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯨꯄꯥꯗꯨ ꯀꯩꯅꯣ ꯈꯨꯗꯩ ꯁꯦꯠꯂꯤꯀꯣ ꯅꯨꯡꯁꯥ ꯁꯥꯕꯅꯤꯅ ꯃꯣꯏ ꯅꯨꯄꯥ ꯀꯥꯡꯕꯨꯗꯤ ꯈꯨꯗꯩ ꯑꯗꯨꯝ ꯁꯦꯠꯂꯒ ꯂꯩ ꯑꯗꯨꯝ ꯏꯒꯅꯣꯔ ꯇꯧꯕꯤꯌꯨ ꯀꯩꯁꯨ ꯅꯠꯇꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯁꯦꯠꯅꯔꯤꯅꯤ ꯌꯥꯔꯦ ꯃꯌꯥꯝ ꯈꯤꯇꯪꯗꯤ ꯆꯥꯎꯔꯦ ꯅꯨꯕ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯌꯦꯡꯒꯦ ꯅꯅꯥ ꯌꯦꯡꯒꯦ ꯃꯊꯨ ꯂꯩꯇ꯭ꯔꯣ
chúng ta thì ngang chấp trả Hoi ngang hoi cái sung kai de do bo khai tang ni dum sao re ko ma ya aduma pu mathang sahi su dum chat na bai na doi gi olang da ga oida bani khitang sao na pro la bo sina phare doi phuri si su dum sao re ai khang ye u ba ka phuri si su mangun de sao ra ni khara chúng sai cháu dầu lấy phuri se koi na na gi se 32 dumai na sa bani sai ka ya no se number ide do मैं इसके लोग हो गया ne ga kan ma cha len kan ko mangun na na da ne 32 sa bani ba do si ka ya u doi no khang de masa ga loi na na sa ga on da ngai pora mai do khara buri chao re mặt họ lấy dùng mặt luôn đồ luôn ya re ai tal chak thong ge theng ya sinyam du hen dok na chao bodi oi de ya re na na ka tang chao chi sung kai de ko mà जा रे ja ya इन हाल लाई रे na na chaw lo ge hai ro तुम पापा ना pa na lo bo dai ro adagi ayam sina khoi muni gi khungrau ne ba mayam asigi se yi halak ke ko muni gi khungrau se yang je mayam aingonda bo si choli ba asi ye ba ne ba aingonda bo choli ne na ado mayam akoi muni di ne ma ki makhwang se khoidong ge am thak sumai na singalaga se ya ba aduna ne khongrau se sumai no re chap cha da ba aina hai ge ba ai gi size ta poro wai ne 36 le 38 lai mai hai khibra 30 nâng lít bây giờ nâng đi xài tụi này ai gi size na te ai gi size 36 ni कुंगा से जो पापा दे चाय प्रेच से जो पापा दे चाय mayam je ngu ne ma pai to thore ko thon je ye ge mayam akoi muni gi puri ni aba khongrau gi si se lai hala si da khang de da mayam da si muni gi puri ni ngon da chap cha khre ne ma pa na si ni le ngai sau ku sau ba ngon da su tiong ji sau re ba ngon da ngon da mayam si da me le lang sa phản nên mình school mayam ma khwang ji ne ma khwang ji si mà khoan là để mà nó người ta đến đi रिनी mà nó người ta do mayam ai su school ka de से मम्मा की स्केल स्कूल की से asini akoi muni gi dress khongrau su ngon da chang ane ba se la gi ngan ji da khongrau ji ga ada sela roi khongrau se ji jak thong tam yang thieng khare ba pung sa de 12 ta khare jak thong tam 12 ma khai ta khare ba pung 12 ma khai ta jak thong tam thieng e aduna ai chi chi phuri se lok tho ge do muni di harau jarani mang ne ko phi lei ba matan da chatam dai da su ne adum hai ba ma ki phuri ti ma pa da hai ba ne ma ki phuri cha o lei ro nongon da sa ba lei ro wai na hai ro ga ma aduna nongon da sa ba na papa da sa ba phi to ma ki nai na lei bi ro wai na hai ba do gi lei tre ne ma ki school ge sweater kari ada dagi magi sweater kara to adugi du sune mapagi texsuit to mathaki furit to adugi do lila sara ba ma ba mapa da hari bane magi sweater lei ba ta sune sumai na chaw ba lei bi wai na hai ba ekdam lit pa da pro law da adugu mo ba lei bi wai na hari bane do adu mai na to bo di school gi jacket da di dugu ma di thok de da na thong ba su yai ko adu ra ka su mathang handak se hi di lei roi mathang ning tham tha hogala ko matam da di aku muni gi sweater lei ba da khai ta so ba yung sao ba lei bi ne ba ma sa ji dum sao ba hinga lei ya ba in kha lei ya ma sa di wang ba to maya ma sa di jam hin jan noi de du ne wang ba se ai ga sa ma na re ya ba aduna mayam puri tu di khatang sao bo ne lei bi ra ni adagi asigi puri se aina dum ma pa da sao re na hai se asi ma ku ra ga ne ma yam thi na harau du ni ba se sao ma gon da di sao du ni ba yam na harau du ni ba aduni ada mayam ji tham la ge sak thong la ge du ba sa du ra ka na mu thing na mayam akoi na nagi dress yenge ma chai nge chum na le dumai phaje de ma khu ta chap tingan sabdan em yeng thong se khungau je jeng ado dum phungsing do ja salak ra bani na thengjala phungsing do thengjala bani na dum
ꯇꯧ ꯃꯥꯟꯅꯕ ꯑꯗꯨꯝ ꯇꯧꯔꯕ ꯍꯥꯏꯗꯨꯅꯤ ꯌꯦꯟꯖꯥꯡ ꯍꯥꯎꯕ ꯍꯥꯎꯇꯕꯗꯨꯗꯤ ꯅꯣꯡꯃꯒꯤ ꯏꯁꯣꯔꯅ ꯀꯔꯤ ꯇꯝꯃꯤꯕ ꯑꯗꯨꯅꯤ ꯑꯩꯅ ꯍꯧꯍꯟꯒꯦ ꯍꯥꯏꯔꯒꯁꯨ ꯍꯧꯍꯟꯗꯣꯏ ꯅꯠꯇꯦ ꯍꯥꯎꯗꯣꯏ ꯅꯠꯇꯦ ꯍꯧꯍꯜꯂꯔꯣꯏꯒꯦ ꯍꯥꯏꯔꯒꯁꯨ ꯍꯥꯎꯔꯣꯏꯗꯣꯏꯕ ꯅꯠꯇꯦꯕ ꯑꯗꯣ ꯏꯁꯣꯔꯅ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯇꯝꯈ꯭ꯔꯕꯅꯤ ꯌꯥꯝ ꯁꯝꯅ ꯊꯣꯡꯕ ꯑꯩꯈꯣꯏ ꯅꯅꯥꯁꯦ ꯌꯦꯡꯉꯨ ꯕꯥꯄꯣꯟꯒ ꯂꯣꯏꯅꯅ ꯗꯨꯀꯥꯟꯗ ꯆꯠꯂꯤ ꯃꯨꯅꯤ ꯍꯜꯂꯛꯑꯦ ꯑꯗꯣ ꯃꯥ ꯗ꯭ꯔꯦꯁꯁꯦ ꯀꯩ ꯍꯥꯏꯒꯦ ꯕꯦꯛꯇꯨꯗꯤ ꯂꯧꯊꯣꯛꯗꯨꯅ ꯍꯥꯟꯅ ꯑꯩ ꯂꯧꯊꯣꯛꯄ ꯁꯨꯝ ꯈꯪꯗꯦ ꯅꯪ ꯐꯨꯔꯤꯠꯇꯣ ꯑꯝꯇ ꯌꯦꯡꯉꯨ ꯅꯅꯥ ꯅꯨꯅꯨ ꯅꯪ ꯐꯨꯔꯤꯠꯇꯣ ꯆꯥꯎꯕꯅꯦ ꯑꯝꯇ ꯌꯦꯡꯉꯨ ꯅꯪ ꯐꯨꯔꯤꯠꯇꯣ ꯄꯥꯝꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯨ ꯊꯥꯡꯒꯠꯂꯒ ꯉꯥꯏꯔꯣꯏꯁꯦ ꯁꯨꯝ ꯂꯧꯊꯣꯛꯀꯦ ꯌꯥꯔꯦ ꯀꯥꯏ ꯆꯥꯒꯦ ꯌꯥꯝ ꯆꯥꯎꯋꯦ क्या डर गया मैं ꯏꯁꯀꯦꯜꯁꯦ ꯅꯪ ꯐꯨꯔꯤꯠꯇ ꯖꯣꯒꯥ ꯌꯥꯎꯔꯛꯏꯕ ꯇꯧꯕꯗꯣ ꯁꯨꯞꯄ ꯌꯥꯔꯦ ꯖꯣꯒꯥ ꯇꯧꯕꯗꯣ ꯌꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯃꯨꯟꯅꯤ ꯃꯥꯒꯤ ꯗ꯭ꯔꯦꯁꯁꯦ ꯑꯩ ꯁ꯭ꯀꯨꯜꯗ ꯀꯣ ꯃꯃꯥ ꯖꯣꯒꯥ ꯇꯧꯅꯕ ꯂꯥꯛꯄ ꯃꯇꯝꯗꯨꯒꯅꯦ ꯁꯤ ꯗ꯭ꯔꯦꯁ ꯍꯥꯎꯁ ꯁꯦꯠꯂꯣꯅ ꯍꯥꯏꯕ ꯁꯝꯃꯔ ꯕ꯭ꯔꯦꯛ ꯃꯇꯝꯗꯨꯒ ꯁꯨꯝꯗ ꯇꯧꯗꯣꯏꯔꯣ ꯖꯣꯒꯥ ꯁ꯭ꯀꯨꯜꯗ ꯇꯧꯗꯣꯏꯅꯤ ꯍꯣꯂꯤꯗꯦ ꯃꯇꯝꯗ ꯇꯣꯉꯥꯟꯅ ꯑꯦꯛꯁꯇ꯭ꯔꯥ ꯇꯥꯛꯇꯣꯏꯕ ꯄ꯭ꯔꯤꯟꯁꯤꯄꯜ ꯁꯔꯗ ꯍꯪꯅꯗꯣꯏꯅꯦ ꯃꯌꯥꯝ ꯑꯩꯒꯤ ꯗ꯭ꯌꯨꯇꯤ ꯅꯍꯥꯟꯈꯩ ꯇꯧꯕ ꯗ꯭ꯌꯨꯇꯤ ꯑꯩꯈꯣꯏ ꯄꯄꯥꯅ ꯇꯧꯕꯤꯔꯤ ꯃꯣꯏ ꯊꯕꯛ ꯁꯨꯔꯤꯕ ꯀꯥꯡꯕꯨꯁꯦ ꯃꯈꯣꯏ ꯃꯆꯥ ꯍꯥꯝꯕꯩ ꯏꯁꯤꯡ ꯊꯥꯡꯗꯣꯏꯕꯗꯣ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯍꯧꯖꯤꯛ ꯏꯁꯤꯡ ꯂꯩꯇꯦꯕꯅꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯋꯥꯔꯤꯕ ꯑꯗꯨ ꯏꯁꯤꯡ ꯂꯥꯛꯇꯕꯁꯤꯅ ꯑꯩꯈꯣꯏ ꯃꯥꯡꯒꯣꯟꯗ ꯕꯟꯗ꯭ꯔꯥ ꯆꯥꯅꯔꯤ ꯉꯁꯤꯅ ꯃꯣꯏꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯕꯗꯤ ꯊꯕꯛ ꯁꯨꯕꯅꯦ ꯃꯊꯛꯀꯤ ꯁꯥꯕꯗꯣ ꯉꯁꯤꯅ ꯂꯣꯏꯔꯦ ꯍꯌꯦꯡꯗꯒꯤ ꯂꯥꯛꯑꯔꯣই ꯑꯗꯣ ꯑꯔꯣꯏꯕ ꯅꯨꯃꯤꯠꯁꯤꯒꯩ ꯆꯥ ꯄꯤꯊꯍꯧꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯆꯤꯅꯤ ꯂꯩꯔꯝꯗ꯭ꯔꯕꯅꯦ ꯑꯗꯨꯅ ꯆꯥ ꯄꯤꯊꯍꯧꯗꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯨ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ